ꯁꯤ ꯂꯣꯏꯔꯦ Thiba chau Krishna phone naman. Hoine. Hutki film ka na jengi lai loi talaga naman yung. May taw na hindi pa na pero ni sinima loi na. Ah, kamen chitara. Hey, kami Hello ma'am, good morning. Ma'am ngasi di ayuk tayo ay nahawrage. Do ngasi kari tawpa do ma'am ngasi se radha jarma hai ka Thourani jarma so oye bako haidi ngasi gi sana dagi hendoi aduga hayang baro chadoi nya ba Ahing chupa ma tumda bita leidoi nya bako Krishna jarma na bu ayung nungdin helaga nungdang gi baro da chaba aduga radha jarma jina mu nungdang chupa ma helaga tumda bita helaga nongala usop todoi nya ba do hujikpudi ayung ni do mayam ai dum ayuk tagi namjara ga ai ngasi haidi kai tawba do kai budi tomnya laite kai no to se du dum ai video se na me kai utpa jaba do mayam jingnes do mayam video se mara ta nai mayam na kinom ta haijege bako mayam na aigi nasika hutpa se nasika hutpa do mayam bi male pangan pi da na hutna bane khona bane ado sigata punsi ni ko aina haijaning budi sigata punsi ni isa gi apamado loina tawbiu aigi apam aina pamjadana huchabane do mayang su manasi adudi okhoi maitai su kari manasi riba adudi mayang manasi na khoi su sirano mayang na nasikar hulle akhoi maitai su hutpa jade hai ado maitai nu pi hutna da bado mi pamjada ba haidi sibado pamjada ba haibam dei aidi asigumena sibo khoba se yamna pamjai haiga tare do isto khoi mama da ina ngarang nasikar gi comment taro ko gi hamul khoi mana ke hek ngomba me ba chak na tawi ne ai se ma haiba mur su rasi le nasikar sibudo na ne rasi le budu ga ne khambra mayam du na nasikar si daga jengam dri do chak na tawi ne moi singam da na ne khut pangam da na ki da ne putre da na du da ne jengam da na ne chak na tawi ne ka im khalu no ijan bi si di imana su jam support to biraga egi da magda no gi da magda ina kari khandai ba ta haro do aigi haksang da ina eni ai desada hutkera desada sigera aigi apamani bako adi lamchat nai da thabak tawruba su natte duga gidi mayam da aina okta balamchat share tawruba su natte karim natte sidi ai isha gi pamjaba isana karo tawbudu pamjana huchaba sijaba adu khakni mayam da aina uchari se ajai ga do eduni mayam ai duna kai ma lo de da hadi loina hai do ai sona kono tar sona kono thadoi ado aina si se ni mayam anamba dum hai ai na sikar si se pakte sikar si do maitai ni pina na sikar si na ba adu da hai se comment se khak jam ye bu na ina sigi da magta ina dum mayam da chamna sum hai di sendok charak pani ba ko na sikar gi da magta adu do gine ne video se senjari se ai gi lifestyle ai gi punchi mahing aina katai da kari tauri hai bagi ai gi masi je memory ama oiraga li hodoi ne sigi video se ai gi ngasi gi nongma da kari tawba asigi numita kari thokare ngasi gi numita ai gi imung manung da kari thoye haibado memory ama oiraga li hodoi ni adugi memory dugi video gi da magtani aina haidi memory ama oi hona bagi da magtani aina video semjari se blog namjari se ado aigi sa aigi kuchu aigi wanga haidi aigi mamai da kari tawba aigi mamai da sam kamaina thade aigi sam gi aigi look jengaga aigi video jeng biganu ko aigi look sidi no gi sudum change oining banu mit amda dum oirok toini kening banu mit amda kening draga keroi ko aduna su du jam important oide aigi di aduna ai amna hina jada budu di mayam gi moni ko do aigi di apam bani na ai dum sijare mayam waro wi payadi ado idi mayam aigi video se mu makha ta na jengi direct ko to mayam ai hojik se blog ta lak pani ina magi gp certificate lauthok ya haina ko do hojik chore ado baya se ki dukan se ma se blog se ga haidi cha nu kai gi na dukan yam pham me to mai je fan lei ta ba ge se sare ma na pham ba ma to ma na office am ki room da ne fan lei ba jaga da pham la me to ka ma wari chana ba da haji in lo to se gp secretary de ki lo to ni ma se lei ram dre ba ma na lei ram da ba baskani da lawa ina isa kom baskani da ma hai ka lak pani to ko baskani da ma se ga lei ram me to ka ai se lo tho e to lo thok pa lo ra ga ai se la e lak pa da yum jo ba da mama hoi nyamoi lo in chak to me to ai hojik ta itom da chak chari hinjang se pan thong mani mayam pan ga kha ga to hojik char ni mayam mayam ai hojik se patiala turam mani ko college dress ado mayam na kai gum patiala tu bagi jengning ba tar ga di are video semjara ke nongma patiala kamaina tu gani hai bagi di patiala complete oidri bu ko kuchi hamna lore duga loidri ta fajana lore ga mu yeng hala ge mayam
ꯑꯗꯨꯝ ꯌꯥꯝ ꯄꯇꯤꯌꯥꯂꯥꯁꯦ ꯇꯨꯕ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯐꯥꯏꯅꯦꯜ ꯑꯗꯨꯝ ꯌꯥꯝ ꯃꯥꯒꯤ ꯐꯤꯁꯦ ꯈꯇꯪꯗꯤ ꯍꯥꯏꯗꯤ ꯂꯤꯛꯑꯦꯕꯀꯣ ꯐꯤ ꯖꯥꯃꯤꯈꯩꯗꯤ ꯀꯨꯆꯤ ꯖꯥꯝꯃꯒ ꯀꯨꯆꯤ ꯖꯥꯃꯤꯈꯩꯗꯤ ꯐꯖꯩꯗꯅꯀꯣ ꯄꯇꯤꯌꯥꯂꯥꯗ ꯑꯗꯣ ꯑꯩꯅ ꯁꯠ ꯁꯠ ꯇꯨꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯠ ꯁꯠ ꯇꯨꯊꯣꯛꯑꯦ ꯃꯌꯥꯝ ꯅꯣꯡꯁꯤ ꯌꯦꯡꯉꯣ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯉꯁꯤꯒꯤ ꯊꯧꯔꯥꯅꯤ ꯖꯔꯃꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄꯨꯡ 4 ꯇꯥꯔꯦꯕꯀꯣ ꯃꯌꯥꯝ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4:30 ꯇꯥꯁꯜꯂꯛꯇꯣꯔꯦ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯑꯩꯁꯦ ꯆꯥꯍꯧꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯨꯃꯤꯠ ꯆꯪꯉꯗꯤ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯦꯒꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯃꯃꯥꯒꯤ ꯆꯥꯅꯦꯕꯀꯣ ꯆꯥ ꯍꯥꯏꯗꯤ ꯆꯥ ꯃꯅꯥ ꯌꯥꯎꯗꯕꯤ ꯆꯥ ꯆꯥꯉꯧ ꯄꯤꯊꯛꯀꯦ ꯆꯥ ꯃꯅꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥ ꯍꯥꯏꯕ ꯂꯣꯜꯂꯧ ꯑꯗꯨꯝ ꯊꯛꯀꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯁꯤ ꯆꯥ ꯂꯣꯏꯔꯒ ꯑꯩ ꯂꯨꯖ ꯃꯥꯏꯊꯔꯨꯔꯅꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯦꯒꯤ ꯍꯧꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯁꯤ ꯂꯣꯏꯔꯒ ꯂꯨꯖꯧꯔꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯂꯨꯖ ꯃꯥꯏꯊꯅ ꯂꯣꯏꯔꯦ ꯀꯣꯛꯂꯨ ꯇꯨꯝꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗꯒꯤ ꯍꯦꯟꯗꯣꯏꯅꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞꯇ ꯆꯠꯂꯅꯤ ꯂꯣꯏꯁꯤꯜꯂꯒ ꯑꯗꯣ ꯍꯥꯏꯗꯤ 12:00ꯗꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗꯗꯤ ꯍꯥꯏꯗꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯆꯜꯂꯒ ꯁꯨꯝ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯂꯦꯛꯄꯗꯣ ꯚꯥꯃꯣꯟꯗ ꯂꯦꯛꯅꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯀꯃꯥꯏꯅ ꯑꯍꯤꯡ ꯂꯦꯛꯄ ꯈꯪꯗꯦ ꯚꯤꯗꯤꯑꯣꯁꯦ ꯑꯣꯏꯗꯣꯏꯔꯣ ꯑꯣꯏꯔꯣꯏꯗꯣꯏꯔꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕꯒꯤ ꯑꯩꯅ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯦꯟꯕꯗꯣ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯒꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯅꯣꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯔꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯆꯥꯎꯁꯤꯒ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯌꯥꯡꯀꯥꯁꯦ ꯃꯤꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯆꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯥ ꯏꯀꯥꯏꯈ꯭ꯔꯦ ꯑꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯁꯨꯇꯤꯒꯤ ꯇꯨꯖꯕ ꯇꯣꯞꯅꯦꯕꯀꯣ ꯑꯗꯨ ꯁꯦꯝꯃꯒ ꯆꯨꯅꯤ ꯇꯦꯛꯁꯀ ꯄꯥꯏꯔꯦ ꯑꯗꯨꯒ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯃ ꯃꯃꯥꯡꯗ ꯀꯟꯅ ꯆꯠꯂꯤ ꯃꯊꯨꯟꯂꯣꯟꯗꯒꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥꯡꯂꯣꯟꯗꯒꯤꯗꯤ ꯌꯦꯡꯍꯜꯂꯛꯑꯔꯣꯏꯒꯦ ꯃꯥꯡꯃꯛ ꯌꯦꯡꯕ ꯐꯪꯗ꯭ꯔꯁꯨ ꯅꯤꯡꯃꯛꯇꯤ ꯌꯦꯡꯉꯣ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯀꯣ ꯌꯥꯝ ꯑꯉꯥꯡ ꯃꯆꯥ ꯇꯥꯏꯌꯦꯕ ꯑꯉꯥꯡ ꯃꯆꯥ ꯄꯨꯔꯥ ꯑꯩꯈꯣꯏꯗꯤ ꯁꯟꯗꯥꯋꯥꯏꯔꯝ ꯅꯣꯡꯁꯨ ꯃꯪꯕꯅꯤꯅ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯇ ꯂꯩꯔꯦ ꯑꯗꯣ ꯁꯟꯗꯥꯒꯤ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯀꯠꯄꯒꯤ ꯆꯨ ꯁꯦꯝꯒꯦ ꯇꯧꯔꯤꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯆꯨ ꯈꯛꯇ ꯑꯩꯈꯣꯏꯗꯤ ꯄꯤꯖꯥꯅ ꯂꯧ ꯍꯥꯏꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯣꯏꯁꯟꯒꯗꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯊꯣꯏꯅꯨꯒ ꯑꯩꯒꯅ ꯆꯨꯁꯦ ꯁꯦꯝꯗꯣꯛꯑꯦ ꯄꯕꯞ ꯇꯧꯅ ꯍꯥꯏꯗꯤ ꯁꯟꯗꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯀꯠꯇꯣꯏꯅꯤ ꯍꯩꯔꯨꯛ ꯑꯇꯩꯗꯤ ꯐꯪꯗ꯭ꯔꯦ ꯂꯩꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯆꯨꯁꯤꯗ ꯀꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯩꯔꯨꯛꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯩꯔꯨꯛꯇꯣ ꯀꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯀꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯨꯔꯝꯃꯣ ꯍꯥꯏꯅ ꯁꯟꯗꯥꯒꯤ ꯈꯨꯔꯝꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯈꯨꯔꯝꯃꯦ ꯃꯌꯥꯝ ꯋꯥꯂ ꯂꯣꯏꯅ ꯕꯤꯖꯤꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯆꯥꯎꯕ ꯏꯀꯥꯏꯒꯟꯕ ꯉꯥꯏꯔꯦ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯔꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥꯗꯨꯃꯥꯏꯅ ꯌꯥꯝ ꯆꯤꯡꯗꯕꯅ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯀꯥꯏꯔꯦ ꯏꯃꯥ ꯀꯥꯁꯦ ꯉꯥꯛꯇꯅꯤ ꯍꯩꯔꯨꯛꯁꯦ ꯆꯨ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯥꯏ ꯆꯥꯅ ꯀꯩꯅꯣ ꯇꯧꯔꯛꯇꯕꯒꯤ ꯍꯩꯔꯨꯛ ꯂꯩꯍꯧꯗꯕꯒꯤ ꯀꯥꯔꯦꯟꯁꯨ ꯑꯩꯅ ꯊꯦꯡꯈ꯭ꯔꯦꯗꯅ ꯂꯐꯣꯏꯕꯨꯗꯤ ꯄꯨꯔꯛꯑꯕ ꯑꯩꯅ ꯍꯥꯏꯅꯤ ꯃꯤ ꯀꯧꯔꯛ ꯑꯗꯣ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯀꯥꯔꯦꯟ ꯆꯠꯈꯤꯕꯁꯤꯅ ꯏꯁꯩꯁꯨ ꯂꯦꯞꯈ꯭ꯔꯦ ꯆꯨ ꯆꯥꯅꯤꯡꯗꯦ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯇꯥꯏꯝ ꯄꯥꯁ ꯇꯧꯅꯕ ꯆꯨ ꯆꯥꯔꯒ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯏ ꯀꯥꯔꯦꯟ ꯆꯠꯈꯤꯉꯩꯗ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯁꯤ ꯉꯛꯇꯅꯦ ꯁꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯣꯕꯥꯏꯜ ꯑꯃꯃꯝꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯒꯦꯝ ꯁꯥꯟꯅꯅ ꯑꯃꯅ ꯃꯇꯨꯒ ꯃꯦꯁꯦꯖ ꯁꯥꯟꯅꯩꯔ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤ ꯆꯥꯅꯤꯡꯉꯛꯄꯗ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯑꯉꯥꯡꯁꯦ ꯄꯨꯡ 9:30 ꯇꯥꯁꯜꯂꯛꯏ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯎꯏꯔꯛꯏꯁꯦ
ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯑꯃꯅ ꯅꯨꯄꯥ ꯃꯦꯁꯦꯖ ꯁꯥꯟꯅꯩꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕꯗ ꯆꯥꯕꯗꯤ ꯆꯥꯕ ꯌꯦꯡꯉꯤ ꯃꯥꯗꯤ ꯅꯍꯥꯟ ꯌꯥꯝ ꯋꯥꯅꯔꯤꯁꯨ ꯌꯦꯡꯉꯣ ꯁꯤꯗ ꯁꯤꯆꯟ ꯈꯣꯠꯆꯟꯗꯅ ꯑꯩꯒ ꯆꯥꯛ ꯍꯣꯏꯗꯤ ꯆꯥꯛꯁꯦ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯅ ꯆꯥꯁꯜꯂꯝꯃꯤꯅ ꯍꯧꯖꯤꯛ ꯐꯝ ꯊꯥꯔꯦꯁꯦ ꯇꯨꯝꯅꯕꯒꯤ ꯒꯣ ꯅꯥꯀꯣꯟ ꯇꯨꯝꯒꯅꯤ ꯉꯁꯤꯗꯤ ꯑꯩꯒ ꯆꯥꯛ ꯇꯨꯝꯍꯜꯂꯣꯏ ꯁꯨꯡꯇꯨꯝ ꯇꯨꯝꯍꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯏꯁꯩ ꯍꯧ ꯊꯥꯎ ꯃꯉꯣꯟꯗꯤ ꯃꯤ ꯑꯃꯗ ꯇꯨꯝꯍꯜꯂꯣꯏꯗꯣꯏꯅꯦ ꯉꯁꯤ ꯉꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯍꯌꯦꯡ ꯀꯠꯀꯅꯤ ꯂꯐꯣꯏꯁꯦ ꯅꯪꯍꯧꯗꯦ ꯊꯝꯖꯕꯅꯤ ꯆꯥꯛ ꯂꯝꯅꯦ ꯂꯣꯏ ꯁꯦꯠꯇꯣꯛ ꯆꯥꯊꯣꯛꯄꯤꯒꯅꯤ ꯅꯤꯄꯥꯟ ꯈꯛ ꯊꯅꯝꯃꯤꯅꯦ ꯑꯗꯨꯗꯤ ꯁꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯑꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯊꯣꯛꯄ ꯑꯌꯨꯛꯇ ꯂꯩꯔꯨꯔ ꯂꯣꯏꯔꯦ ꯑꯃ ꯁꯦꯠꯂꯣ ꯑꯃꯃꯝ ꯊꯤꯕ ꯆꯥꯎ ꯀ꯭ꯔꯤꯁꯅ ꯐꯪꯅꯕ ꯍꯣꯏꯅꯦ ꯃꯦꯁꯤꯡꯁꯤꯅ ꯑꯗꯨꯏꯗꯨꯗꯤ ꯑꯩꯁꯤ ꯑꯆꯧꯕꯁꯦ ꯄꯥꯏꯖꯒꯦ ꯑꯁꯤ ꯄꯥꯏꯌꯦ ꯄꯥꯏꯁꯟꯈ꯭ꯔꯦꯅꯦ ꯄꯤꯖꯥꯗ ꯑꯃ ꯄꯤꯔꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯣ ꯍꯧꯔꯣ ꯀꯩꯅ ꯍꯧꯔꯒꯦ ꯑꯩꯈꯣꯏꯅ ꯍꯧꯔꯣ बोले चूड़िया बोले कंगना टेंग 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 चोरी हो गई तेरे साजना टेंग 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 तेरे बिंदिया नहीं लगता मैं ते मर जावा ले चले जा ले चले जा ले चले जा ꯑꯗꯣ ꯃꯌꯥꯝ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯗꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯄꯨꯡ 12 ꯄꯨꯡ 1 ꯁꯤꯐꯥꯎꯕꯗꯤ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕꯅꯦꯕ ꯁꯤꯒꯗꯤꯅꯦ ꯄꯪꯇꯨꯝꯇ ꯇꯨꯝꯅꯤꯡꯉꯤ ꯃꯣꯕꯥꯏꯜꯒꯁꯦ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯟꯇꯥꯛꯁꯔꯤ ꯁꯥꯟꯅꯁꯦꯅ ꯁꯥꯟꯅꯕꯅꯦꯕꯀꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯏꯟꯖꯣꯏ ꯑꯣꯏꯅ ꯃꯌꯥꯝ ꯍꯨꯠꯀꯤ ꯐꯤꯂꯝ ꯀꯟꯅ ꯌꯦꯡꯉꯤ ꯂꯥꯏꯠ ꯂꯣꯏ ꯃꯨꯊꯠꯂꯒ ꯇꯧꯔꯤꯅꯦ ꯍꯣꯏ ꯇꯨꯝꯅꯈ꯭ꯔꯦꯅꯦ ꯁꯣꯗ ꯕꯣꯛꯁꯇ ꯀꯟꯅ ꯁꯥꯎꯟ ꯊꯣꯛꯍꯜꯂꯒ ꯕꯨꯠꯀꯤ ꯀꯟꯅ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯀꯤꯖꯩ ꯌꯦꯡꯖꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯍꯨꯟ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯎꯟ ꯇꯥꯔꯤ 12:30 ꯇꯥꯔꯦ ꯃꯣꯏ ꯐꯤꯂꯝ ꯆꯞ ꯆꯥꯅꯅꯤ ꯃꯣꯏꯅ ꯕꯨꯠꯀꯤ ꯐꯤꯂꯝ ꯌꯦꯡꯉꯤꯁꯦ ꯀꯔꯤꯅꯣꯅꯦ ꯐꯔꯦ ꯌꯦꯡꯉꯨꯔꯅꯨ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯑꯃ ꯐꯥꯎꯗꯤ ꯂꯩꯖꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤꯗꯤꯅꯦ ꯃꯥꯏ ꯊꯣꯛꯄꯅꯦ ꯇꯨꯝꯅꯤꯡꯉꯦ ꯄꯣꯞ ꯇꯥꯔ ꯇꯨꯝꯃꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯄꯨꯡ 2ꯗ ꯃꯤꯀꯞꯁꯦ ꯉꯥꯛꯇ ꯊꯣꯛꯑꯦ ꯐꯦꯟ ꯊꯥꯖꯤꯟꯗꯅ ꯏꯪꯉꯤꯒ ꯈꯣꯠꯂꯤꯒ ꯇꯧꯅ ꯃꯥꯏ ꯐꯅꯦꯛꯁꯤꯡꯁꯤꯅ ꯂꯣꯏ ꯁꯨꯞꯅꯗꯅ ꯑꯦꯛꯗꯝ ꯇ꯭ꯔꯦꯟ ꯏꯁꯇꯦꯁꯟꯗ ꯇꯥꯔ ꯍꯤꯞꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯤ ꯑꯩꯈꯣꯏꯁꯦ ꯍꯤꯞꯄꯤꯁꯦ ꯑꯗꯣ ꯎꯆꯤꯟ ꯅꯣꯡꯉꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯅꯀꯣ ꯑꯗꯨꯝ ꯇꯨꯝꯃꯦ ꯃꯌꯥꯝ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯗꯅ ꯋꯥꯔꯦ ꯈꯥꯡꯕ ꯋꯥꯔꯕꯅꯤꯅ ꯇꯨꯝꯃꯦꯕꯀꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯅ ꯅꯣꯡꯉꯥꯜꯂꯦ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯣ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯅ ꯅꯣꯡꯉꯥꯜꯂꯦ ꯁꯛꯀꯁꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯏꯄꯣꯝ ꯄꯣꯝꯃꯦ ꯑꯗꯩ ꯆꯠꯂꯒ ꯂꯨꯖꯧꯔꯅꯤ ꯑꯩꯒ ꯄ꯭ꯔꯤꯌꯥꯡꯀꯥꯒ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦꯕꯀꯣ ꯑꯌꯨꯛ ꯉꯁꯥꯏ ꯂꯥꯛꯑꯒ ꯂꯨꯖ ꯈꯣꯠꯆ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯕ꯭ꯂꯦꯛꯁꯦ ꯁꯨꯝ ꯂꯤꯠꯂꯦꯗ ꯂꯩꯇꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯥꯡꯀꯥꯁꯨ ꯁꯣꯝꯗ ꯀꯟꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯥ ꯃꯤꯡꯖꯦꯟ ꯀꯟꯅ ꯌꯦꯡꯉꯤ ꯄꯦꯟꯗ꯭ꯔꯤ ꯍꯥꯏꯅ ꯅꯨꯄꯤꯗꯤ ꯃꯤꯡꯖꯦꯟ ꯌꯥꯝ ꯈꯔ ꯄꯥꯝꯖꯩꯗꯅ ꯑꯗꯨꯗꯨꯅ ꯑꯗꯣ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯥ ꯌꯥꯝꯅ ꯆꯥꯎꯍꯜꯂꯔꯣꯏꯒꯦ ꯃꯥꯁꯦ ꯌꯥꯝꯅ ꯗꯤꯃꯥꯟ ꯆꯥꯎꯔꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯃꯟꯗꯅ ꯃꯥꯁꯦ ꯄꯣꯝ ꯆꯥꯎꯁꯜꯂꯛꯑꯦ ꯃꯌꯥꯝꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯌꯥ ꯎꯍꯜꯂꯔꯣꯏꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ
ꯆꯠꯅꯕ ꯇꯧꯔꯁꯤ ꯀꯣꯊꯨꯗ ꯆꯒꯤ ꯌꯧꯗ꯭ꯔꯅꯦ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯕꯀꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯥꯟꯗꯞꯇ ꯀꯃꯥꯏ ꯇꯧꯕ ꯑꯉꯥꯡꯁꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯏꯅꯦꯝꯕꯣꯛꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯊꯣꯛꯑ ꯂꯣꯏꯔꯦ ꯑꯩꯅ ꯀꯦꯕꯤꯅꯤ ꯑꯩꯈꯣꯏ ꯁꯕꯤ ꯁꯣꯔꯥꯡ ꯂꯧꯕ ꯂꯥꯛꯏ ꯊꯥꯎ ꯅꯨꯡ ꯀꯔꯤ ꯀꯔꯥꯡ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯄꯣꯠꯆꯩ ꯂꯧꯔꯨꯔꯒ ꯑꯁꯤꯅ ꯉꯧꯊꯣꯡꯒꯤꯅꯦꯕꯀꯣ ꯀꯣꯕꯤ ꯑꯥꯂꯨ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯁꯣꯏꯔꯤꯅꯤ ꯀꯟꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯜꯂꯣ ꯁꯦꯝꯃꯤ ꯃꯌꯥꯝ ꯁꯤꯗ ꯈꯔꯤ ꯁꯣꯏꯖꯔꯤ ꯂꯥꯏꯒꯤ ꯌꯦꯡꯉꯧꯅꯦ ꯌꯦꯡꯉꯗꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯁꯤꯒ ꯑꯩꯒ ꯆꯧꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯔꯦꯗꯤ ꯇꯧꯖꯔꯤ ꯑꯩꯒ ꯆꯧ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯍꯋꯥꯏ ꯑꯝꯇ ꯌꯦꯡꯉꯧꯅꯦ ꯌꯦꯡꯉꯦ ꯃꯇꯝ ꯁꯪꯗ꯭ꯔꯤ ꯀꯩ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯣꯕ ꯍꯥ ꯀꯩ ꯃꯊꯦꯜ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯣ ꯃꯊꯦꯜꯂꯣ ꯑꯁ ꯃꯊꯦꯜꯗꯤ ꯀꯩꯗꯧꯔꯨꯅꯤ ꯄꯀꯧꯔꯥ ꯊꯣꯡꯕ ꯑꯃ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯉꯧꯊꯣꯡ ꯑꯃ ꯑꯃꯦꯠꯄꯤ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯏꯁ ꯌꯥꯝꯈ꯭ꯔꯦ ꯍꯥꯎꯔꯅꯤ ꯈꯤꯔ ꯑꯃ ꯂꯩꯍꯧꯔꯦ ꯑꯣ ꯈꯤꯔ ꯑꯃꯒ ꯃꯥꯏ ꯌꯥꯝꯈ꯭ꯔꯦꯍꯦ ꯑꯩꯈꯣꯏ ꯁꯤꯖꯕꯅꯤ ꯁꯤꯠꯇꯤꯒꯦ ꯄꯀꯣꯔꯥꯗ ꯍꯥꯞꯅꯕꯒꯤ ꯍꯩꯕꯅꯤꯀꯣ ꯑꯆꯧꯕꯗ ꯌꯥꯝ ꯁꯤꯠꯀꯅꯨ ꯃꯆꯥꯁꯤꯗ ꯁꯤꯠꯀꯗꯕ ꯍꯣꯏ ꯑꯇꯩꯁꯨ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯁꯤꯠꯄꯤꯔꯅꯤ ꯁꯤꯡꯁꯤꯃ ꯂꯣꯏꯅꯕ ꯈꯥꯃꯦꯟ ꯁꯤꯠꯇꯣꯏꯔꯣ ꯍꯩ ꯈꯥꯃꯦꯟ ꯀꯃꯥꯏꯅ ꯁꯤꯠꯇꯣꯏꯅꯣ ꯈꯥꯃꯦꯟꯗꯣ ꯆꯥꯝꯃꯕꯣ ꯆꯥꯝꯃꯦ ꯄꯩꯁꯥꯒ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯄꯩꯁꯥꯒ ꯇꯥ ꯂꯩꯕ ꯑꯣꯏꯗꯤ ꯌꯦꯡꯉꯨꯅꯦ ꯄꯩꯁꯥ ꯄꯥꯏꯕꯤ ꯉꯥꯛꯇꯅꯤ ꯑꯁꯣꯝꯗ ꯆꯦꯡ ꯐꯥꯎꯕ ꯚꯥꯃꯣꯟꯅ ꯄꯨꯊꯣꯛꯏ ꯁꯤꯡꯁꯨ ꯚꯥꯃꯣꯟꯅ ꯄꯨꯊꯣꯛꯏ ꯍꯧꯖꯤꯛ ꯑꯗꯒꯤ ꯄꯥꯈꯪ ꯀꯥꯟꯅꯗꯕ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯄꯥꯈꯪ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯕꯥꯎꯊꯣꯏ ꯅꯝꯕꯤꯔꯔꯣꯏꯒꯦꯗ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯂꯣꯏꯗ꯭ꯔꯤꯌꯦ ꯁꯦꯝꯒꯠꯂꯤ ꯁꯦꯝꯒꯠꯂꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯄꯅꯤꯔ ꯑꯃ ꯇꯧꯔꯅꯤ ꯑꯗꯨꯒ ꯄꯀꯣꯔꯥ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯣꯔꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯑꯃ ꯊꯣꯡꯉꯅꯤ ꯑꯉꯧ ꯊꯣꯡꯒ ꯏꯔꯣꯟꯕꯒꯅꯦꯕꯀꯣ ꯁꯤ ꯄꯀꯣꯔꯥ ꯂꯩꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯁꯤꯅꯤꯗ ꯃꯊꯦꯜ ꯍꯥꯏꯕꯨꯗꯒꯤ ꯈꯤꯔꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯁꯤꯟ ꯂꯥꯡꯗꯅ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯁꯤꯒ ꯌꯦꯡꯉꯨꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯥꯁꯨ ꯀꯟꯅ ꯇꯩꯊꯣꯛꯏꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯔꯛ ꯑꯁꯤꯗ ꯀꯥꯔꯦꯟꯁꯨ ꯆꯠꯊꯣꯛꯈ꯭ꯔꯦꯕꯀꯣ ꯀꯥꯔꯦꯟ ꯁꯦꯝꯕꯒꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯣꯡꯒꯥꯟꯗ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯅ ꯊꯣꯡꯒꯥꯟꯗ ꯂꯣꯏꯅ ꯊꯣꯛꯅꯔꯛꯑꯦꯕꯀꯣ ꯐꯝꯅꯔꯤꯕꯅꯦꯕꯀோ ꯋꯥꯖꯅ ꯉꯥꯏꯖꯔꯤ ꯆꯥꯛ ꯂꯥꯝꯃꯦ ꯅꯨꯡꯗꯥꯡꯗꯒꯤ ꯊꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟ ꯚꯤꯗꯤꯑꯣꯗ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯒ ꯆꯥꯛ ꯂꯥꯝꯃꯦꯕꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯔꯒꯕꯨ ꯆꯥꯛ ꯂꯥꯝꯃꯦ ꯀꯩꯒꯤ ꯍꯥꯏꯅꯣ ꯑꯣꯏꯅꯒ ꯀꯃꯦꯟꯒ ꯇꯧꯔꯛꯏꯕ ꯂꯥꯝꯃꯗꯤ ꯂꯥꯝꯃꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯂꯥꯝꯃꯗꯤ ꯂꯥꯝꯃꯦ ꯅꯠꯇ꯭ꯔꯣ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯥꯔꯇꯤ ꯇꯧꯕꯒꯤ ꯂꯥꯛꯑꯦ ꯑꯩꯒꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯚꯣꯛ ꯆꯜꯂꯦ ꯑꯗꯣ ꯂꯥꯏꯒꯤ ꯚꯣꯛ ꯆꯜꯂꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯥꯔꯇꯤ ꯇꯧꯔꯅꯤ ꯇꯧꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯗ ꯑꯣꯏꯅ ꯇꯧꯔꯦ ꯂꯥꯗ ꯆꯥꯕꯗ ꯈꯔ ꯃꯍꯥꯎ ꯊꯣꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯐꯦꯟꯁꯦ ꯀꯥꯔꯦꯟ ꯂꯥꯛꯇꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯅ ꯐꯦꯟ ꯎꯪꯉꯤꯔꯣ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯀꯌꯥꯝ ꯀꯟ ꯁꯤꯠꯂꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤ ꯁꯥꯕꯁꯦ ꯈꯔ ꯐꯔꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯤꯅ ꯋꯥꯎ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯁꯦ ꯇꯨ ꯐꯦꯟꯒꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯃꯩ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎꯪꯉ ꯂꯩꯔꯦ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯝꯊꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯊꯣꯡꯒꯥꯟꯗ ꯐꯝꯃꯦꯕꯀꯣ ꯀꯥꯔꯦꯟ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯁꯤ ꯍꯩꯔꯨꯛ ꯑꯃꯨꯛ ꯆꯥꯔꯦꯕꯀꯣ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏ ꯀꯣꯔꯐꯨ ꯍꯥꯏꯗꯤ ꯈꯥꯡꯁꯤꯡꯁꯦ ꯐꯦꯡꯗꯣꯛꯑꯝꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯍꯧꯅꯔ ꯐꯦꯡꯉꯝꯕꯅꯦ ꯁꯦ ꯕꯥꯕꯨꯅ ꯐꯦꯡꯉꯝꯕ ꯀꯣꯔꯐꯨꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯐꯦꯡꯕ ꯁꯦꯡꯗꯦꯅ ꯑꯩꯅ ꯑꯃꯨꯛ ꯃꯨꯜꯂ ꯐꯦꯡꯉꯤꯅꯦꯕ ꯚꯤꯗꯤꯑꯣ ꯅꯝꯒꯗ ꯑꯣꯏꯗꯤ ꯉꯥꯛ ꯅꯝꯃꯣ ꯆꯠꯂꯣ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯃꯇꯦꯛꯇ ꯃꯥꯅ ꯃꯅꯥ ꯂꯧꯈ꯭ꯔꯦ गद्दार साला भगवान सब देखता है समझा लाइन लो पूरी ꯑꯗꯣ ꯅꯨꯔꯥ ꯊꯥꯡꯕꯗꯤ ꯑꯩꯅꯅꯤ ꯀꯣꯛꯍꯟꯈ꯭ꯔꯤꯗꯣ विदा लो लग जाओ ना ꯅꯪꯅ ꯈꯜꯂꯤ ꯂꯩꯈꯣꯝ ꯇꯩꯕꯗꯣ ꯀꯣꯛꯍꯟꯕꯅꯦꯕ ꯑꯩꯅ ꯅꯨꯔꯥ ꯊꯥꯡꯕꯗꯣ ꯑꯩꯅ ꯀꯣꯛꯍꯜꯂꯤꯅꯦꯕ
tôi năng khôi phu viên bây giờ là tôi phải trả bằng cái gì อ๋อ Chắc là cái việc này đi cái nó. มีพันเพลงเลยหมูนั่งกับไทยเพลงกับไม้เพลง Chắc là cái gì. Còn phải tháo ra cho nó bright chụp hình ngon làm sao? เอามาเขาจะเล่นแบบนี้เนี่ยกอนผู้ขี้ทับอ่ะ Anh đừng ngang kì. โอ้ยขี้ทับอ่ะกอนผู้จะเล่นแบบนี้บ้างกูจะเพลงไงเพลงหรอ khôi à cái gì มีมันนะกูเชื่อกระเจียงอยู่แบบนี้เพียง Không có vui đây. ไอ้กามาจ้า Cái gì kia mà นั่งนับเพลงไงเพลงจะเป็นนี้ค่อยนับปะปูนปฏิยาเลยก็ cái thằng thì con nó. เอาให้หน่อยแต่ไอ้นั่นน่ะเพลงมันที่ให้กี่จะเป็น Có tông nào nói thì mà đi mong nó phải nó bro vi nó สว่าเราวิธีใครกัน แล้วแม่มาคุยจะกุลิเซซัสเฟนตัวเฟนตัวกับปามุนดอกินาดอกทอมเมแล้วก็คีร์จิน่าอินเนี่ยก็ใส่เลมหูบุตรขรก็ไอ้เนี่ยซาลัมบีที่จะลีนี่ตอนนี้มีอย่างว่าสิ่งวิดีโอเสียอีสวยจะเลยชันจะเรียกมาทั้งกิน next video เดี๋ยวมึงนุ่งไงแบบวิดีโอมาพูดแล้วก็ลากปังอันบ่อยจะเรียกงั้นสิ่งที่วันนี้บ๊ายบาย